ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯁꯤ ꯌꯥꯝꯅ ꯋꯥꯕ ꯂꯩꯇ ꯂꯥꯏꯔꯕꯒꯤ ꯏꯟꯁꯨꯔꯖꯦꯟꯁꯤꯒꯤ ꯑꯥꯔꯝ ꯐꯣꯔꯁꯦꯁ ꯁ꯭ꯄꯦꯁꯤꯌꯦꯜ ꯄꯥꯋꯔ ꯑꯦꯛꯀꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯏꯊꯅꯤꯛ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯕꯒꯤ ꯏꯊꯅꯤꯛ ꯌꯥꯝꯕꯅꯤꯅ ꯑꯩꯈꯣꯏ 34-35ꯅꯤꯗ ꯑꯩꯈꯣꯏꯁꯤ ꯂꯩꯔꯤꯁꯦ ꯃꯥꯒꯤ ꯑꯣꯏꯕ ꯈꯣꯡ ꯊꯥꯡꯖꯤꯟꯅꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯁꯦ ꯑꯄꯨꯟꯕ ꯁꯛꯇꯝ ꯁꯥꯒꯠꯄ ꯉꯝꯗꯕ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯅ ꯉꯥꯡꯕ ꯂꯤꯗꯔ ꯃꯁꯤꯡ ꯀꯌꯥ ꯁꯨꯒꯦꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯦꯖ ꯑꯦ ꯍꯣꯜ ꯑꯗꯨꯒ ꯏꯟꯗꯤꯌꯥ ꯑꯦꯖ ꯑꯦ ꯍꯣꯜ ꯉꯥꯡꯕ ꯀꯌꯥꯝ ꯁꯨꯏ ꯀꯨꯀꯤꯗꯨꯅ ꯑꯩꯈꯣꯏ ꯀꯨꯀꯤꯅ ꯉꯥꯡꯒꯅꯤ ꯑꯩꯈꯣꯏ ꯃꯩꯇꯩꯗꯨꯅ ꯑꯩꯈꯣꯏ ꯃꯩꯇꯩꯅ ꯉꯥꯡꯒꯅꯤ ꯑꯃꯅ ꯑꯩꯈꯣꯏ ꯅꯥꯒꯥꯅ ꯉꯥꯡꯒꯅꯤ ꯑꯃꯅ ꯑꯩꯈꯣꯏ ꯄꯥꯡꯒꯜꯅ ꯉꯥꯡꯒꯅꯤ ꯑꯗꯨ ꯑꯗꯨꯝ ꯀꯥꯏꯅꯕꯅꯦꯕ ꯑꯩꯈꯣꯏꯁꯦ ꯋꯥꯟꯁ ꯑꯩ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯒꯤ ꯁꯥꯔꯚꯤꯁꯇ ꯆꯪꯉꯛꯇ꯭ꯔꯒꯗꯤ ꯅꯪ ꯃꯅꯤꯄꯨꯔꯤꯅꯦꯕ ꯅꯪ ꯀꯨꯀꯤ ꯅꯠꯇꯦ ꯅꯪ ꯃꯩꯇꯩ ꯅꯠꯇꯦ ꯅꯪ ꯅꯥꯒꯥ ꯅꯠꯇꯦ ꯅꯪ ꯃꯩꯇꯩ ꯄꯥꯡꯒꯜ ꯅꯠꯇꯦ ꯌꯨ ꯑꯥꯔ ꯑꯦ ꯃꯅꯤꯄꯨꯔꯤ ꯑꯄꯨꯟꯕꯒꯤ ꯌꯦꯡꯒꯗꯕꯅꯤ ꯑꯄꯨꯟꯕꯒꯤ ꯈꯟꯒꯗꯕꯅꯤ ꯑꯄꯨꯟꯕꯒꯤ ꯉꯥꯡꯒꯗꯕꯅꯤ ꯑꯩꯅ ꯄꯥꯏꯕꯗꯣ ꯑꯩꯒꯤ ꯖꯥꯇꯤꯒꯤ ꯐꯥꯏꯜꯗꯨꯗ ꯑꯗꯨꯝ ꯇꯧ ꯂꯩꯔꯒꯗꯤ ꯑꯗꯨ ꯑꯁꯦꯡꯕ ꯁꯤꯇꯤꯖꯟ ꯅꯠꯇꯦ ꯏꯟꯗꯤꯌꯥ IPS ꯈꯨꯗꯤꯡꯃꯛ IAS ꯈꯨꯗꯤꯡꯃꯛ ꯏꯟꯗꯤꯌꯥꯒꯤ ꯁꯔꯚꯤꯁ ꯇꯧꯕ ꯈꯨꯗꯤꯡꯃꯛ ꯏꯟꯗꯤꯌꯟ ꯐꯣꯔꯁ ꯑꯗꯨꯅ ꯑꯩ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥꯒꯤ ꯗ ꯂꯩꯔꯤꯕ ꯃꯦꯟꯇꯦꯂꯤꯇꯤꯗ ꯄ꯭ꯂꯤꯖ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤ ꯍꯧꯖꯤꯛ ꯁꯔꯚꯤꯁꯇ ꯂꯩꯔꯕ ꯑꯆꯧꯕ ꯄꯣꯖꯤꯁꯟ ꯄꯥꯏꯔꯒ ꯂꯩꯔꯕꯁꯤꯡꯗ ꯃꯥꯒꯤ ꯀꯝꯃꯨꯅꯤꯇꯤꯗꯨꯒꯤ ꯕꯤꯌꯣꯟ ꯂꯥꯟꯊꯣꯛꯄ ꯉꯝꯗꯕ ꯌꯥꯎꯔꯤꯑꯕ ꯑꯗ ꯑꯩꯒꯤ ꯔꯤꯀ꯭ꯋꯦꯁꯁꯦ ꯂꯥꯟꯊꯣꯛꯄꯤꯔꯛꯑꯣ ꯑꯩ ꯃꯩꯇꯩ ꯅꯠꯇꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯇ꯭ꯔꯥꯏꯕ 32ꯁꯤꯒꯤ ꯑꯄꯨꯟꯕ ꯕꯤꯔꯦꯟ ꯑꯄꯨꯟꯕ ꯁꯦꯝ ꯑꯥꯏ ꯑꯦꯝ ꯅꯣꯠ ꯑꯦ ꯃꯩꯇꯩ ꯅꯥꯎ ꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯗ ꯋꯥꯛ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯇꯤ ꯑꯩꯈꯣꯏꯒꯤ ꯋꯥꯟꯅꯦꯁ ꯁꯤ ꯂꯥꯛꯀꯗꯕꯅꯤ